Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba i-pausing patukuna khanghanjari. Pokod nga riba naping masa ama thambamlay. July 8, pokod nga riba naping masa ama lolayan daliba MMPS Children Home gi mapanda thamba piduna thambi amasung mahaki haksangi pibam Impal East District ki Child Protection Unit na district asigi MAA ga khusang maduna kupna yengshili hairi. Thaudu asigi matangda Impal Police Station gi General Diary dasu entry tawre hairi maram masina kanagum singa anga asibu pamduna claim tawningbadi anga asigi masak takadaba mari leinaba document amasung anga asigi leinaba mari na singbagi document sing workuna paw sina phongba numit tagi hawaga numit humphuni gi manungda claim tawba yagani hairi. Claim tawninga singa Impal East gi SAA mobile number 9856863953 District Child Protection Unit ki Protection Officer NIT 708-528-7502 District Asigi Child Welfare Committee 878-756-4077 amasung Child Line 1098 da claim tawirapa yagani haina Impal East ki DCPU gi Protection Officer NIC Idumbam Ilizagi Cherol amana phongdorki atopa tahidaba thawdo amada tahi taraga tarfi lesabi macha amada tatukaran tawruba ahal ama kona pokso eki makhada adopire judgment lakupada masagi chahi humpuga humbo suraba singamai thoksom lekai Hoisnam ibohol apopel lekidaba KH Omor ko ahal ama lampheda leiba fast track special court number 2 Manipur gi Judge W Tone Mesegi court na protection of children from sexual offense Bokso Act 2012 section 12 ki makhada maralai haijina lakokhe thawdo asi Hadok piraba Hoisnam ibohol gi asamba kada leirabi thogok thokiba matamduda masagi chahi taraga taru khakta ngairibi lesabi macha amada thokibani ngasi fast track special court number 2 gi judge asina maki open court laukhiba judgment matung ina kunja 2019 da lesabi macha asi wangkhai gi mafam amada leiba mioi amada chenki hairi madubu nupi macha asina chela matungda KH ibohol gi mas asanba kada amuk khartuna leirabada nupi macha asina bathroom da iru janaba changluraga thorpada convict asina natai sadaba pibam utuna nupi macha asina unaba mapan thoki mama mapada haiba yaro haidna suki hinki hairi thawdo asi thokra matung amuk khana September 8 2020 gi tung taraga makhairom tarpada mioi amana convict asidagi yu leiba laki amasung mahak nasu yu liki makhai ama yonki hairi matam sida nupi macha asi polik bifengduna laikibani adubu KH iboholna yu yon khraba matungda nupi macha asigi manakta changthatuna aduwaida leiba batin amadagi aduga amaromdana Manipurda NRC tawgadabani haibasu Prime Minister na yadri ILPS maming khatagi oina chana halidabani dimo illegal immigrants sing sangsilaklay hairaduna state asigi miyam amasung miyam gi lupsingna Manipur dasu National Register of Citizenship NRC tawgadabani haiduna akanba demand tawgabasu hojik phawda union laingaki maikaidagi demand asigi matangda oini maini haiduna laibi bapim asigi matangda Inner Manipur Parliamentary Constitution gi Congress Linsu Sidanaba Jaisu Sutek Tanaba Thabuk Pangthokadabani Manipur Inland Permit Tourism gi matangdasu mayok naratiba ahomba sing yengsinba mathau tare haiki exist level da pawba sokhalakani illegal immigrants gi wafam board ki oina takliba asi tijinba chungani khali hari thorumsigi manumsana Manipur da ILPS sana hangadabani haiba JC ILPS na tangsinkiba akanba khongjingda security force ki khutta laikidaba lamjing mera safam Robin Hood ki ningsingkhubum amasung mahaki photoda hai su katuna ikai khumba utki amasung mahaku ningsingki July 8 Labor Court mari lauthu coal mining amasung atopa sector singda simi oiba mioi crore kundamanga hemana saruk yagani hairi maram asina hayengi oina lepa asidal leriba bank ki thabak thorum sing postal services coal mining factory sing amasung state singna chalaiba transport ki thabak thorum sing lawmi amasung khungdangi singni sing thabak singda akaiba piragani hairi amaromdana Ukhul gi lawmi amamamda phangdaba lupa lising yankha gi loan gi senfam lawmi lising ma chani ga tarma thogi oina naronda lokhogamai July 8 Ukhul district ki lawmi lising ma chani ga tarma thogi manungda Industrial Development Bank of India IDBI dagi lawmi lising pyagi Kisan Credit Card ki makhada loan oina lupa lising yankha phangjagadaba amasung Canada bank tagina lawmi chani ga tarma thogi oina lawmi amamda lupa lising yankha phangjagadaba Ramjong district ki Tangkhul Hundung Kulendagi Somi Ong Si Kobani amana luchingba kutpuna lawmi masa masada tanghalamdana semjim sajinba maming sing hapsingduna yamlaba senpham sing lokhorambe hairi thadu asigi mayokta ngasi Ukhul district ki tunganba kul kunthra ga mari dagi lakpa yamlaba lawmi singna Ukhul town hall dagi hauraduna district asigi
SP office fauba lakuna somi awungsi hariba miyoi asigi matakta case ama register tawduna lakhotinaba complaint report ama pisinkhre hairi report adu thawdu asigi mayukta yaningba khongchat chatuna lakiba yamlaba lomisinga ukhul district police additional ASP dingding Mutuagi Kutanga Isingil Hairi. Pausana Haibda, Somi Ongsi Hariba Mio Asina, Luchimba, Kutu Amana, Masidagina, Tahitara, Rongi Mwanga, Longi Singa, Karimata, Kangalam Donatonga Tomano Bank, Anidagi, Longi Singa, Pampampo, Ibalu Palising, Yanki Senfonsing, Loku Lambani Hairi. Nasi Wakat Concert Adugi, Matanga, Joint Action Committee, IDBI, and Canara Bank, False Lonitki, Convener, Jarus Jesna. Pongo kibada hariba miyo asina lusing bakutuna bank ani asidagi lawmi amamam na angata balu palising yang senfam sing lakokhe haibasi bank sing asidagi loni lawmi sing na lawkiba senfam sing asi singalak naba legal notice thorpadagi khangba ngamakibani maramasina tangkol hundung khulian village dagi somi ahungsi apokolaki naba panghai ahungsi hariba miyo asigi makata criminal case ama lakhotinaba JSC na ukulgi SP da aiba wakat cherol ama pisingkhre hari losilapad yamla nungaiba Pamada, science na, Yenbiga yerumga karam bana hanbagi haiba, pakum nasi pongmangam lay. Yenbi amasung yerum ani asi karam bana hana koi, wang nasi ngoy kogi, irta matam paidagi hena, sang na yena duna lagaba pakum amani. Liraba pakum asi pongmangam labi damta ay koy na yen haiba uchek makal asigi, hawaklon, haibagi, masigi, evolutionary. Technical gi oiba, yengbada, yerum asi mapram amasung, maku na saba, patra amagi manungda yauba, wasak amani, hariwa patra asigi manungda, Marum haibasi poratuna thawai panba ama mathanta orak naba machak suna yawi nasidagi sahi million kyarumi mwanda ihan hanba thawai panba singbu hengalak kiba nawyo mahi haibasi thokpa matamda yerum asibu yauguna lagabani nawyo mahi asi poratringegi mamandadi thawai pan pungna isingdagi hawki maramdi ising nataga chochot lawba mafum singda marum singna thaba nataga tangsilakpadagi nathokna hingba ngami mapram ahum Korean, Emion, amasung Elantris, Haibasi, Turkey. Mapam singa sige tungan-tungan ba matong mga mamamlayza ba karbasu ahum asina pulap punna matong pangtok minaraba matamda ahing bathawai pan ba ama Haibasi Orki. Hari ba ano wap mapam gi kayat singa sige manungda layba marum singda machi oiba saruk sing tungsing duna layba hawki bagaloina na thawai pan ba singna ang falda marum pokpa yaba pibum ama senga pa hawki. Wahum asig mari lena na Yenbi Haibasi matokaram na Turkey bage haiba adu nainabda Australian Academy of Sciences na malingbi ihan hanba Yenbi adu genetic mutation thokpa haibadi jinda ahong lakadagi orkibani hairi yen hariba uche makal asi mamangda leramba protoxican anina tinaramatunda samatpa apunba DNA cell adudagi orkibani hariba hongsingi manungda genetic mutation thokuna yengi marum haibasi sembal alaga ihan hanba Yenbi adu orki Academy asigi research ta phangba data atugi matungina nawyo mahi yawba marum sing asi sahi million Chahum dan ifu di mamanggi derke aduga yen ihan hana orki basina Chahi lising yang kagini pan romta suri maram masina Yenbi dagi yerumna hana koi haiba wahum masi yeningai oiree hari Losilapata Manipur Top Trending News pu nungsibidu na share amadi subscribe tawbirambagi damakta haningai litan thagatpa phongdoksari amadi tungkoina miyamgi seba tawba ngamba oijagi haijari